ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ. ꯇꯝꯐꯥ. ꯁꯔ, ꯌꯥꯔꯅꯤꯗ. ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯁꯔ ꯍꯟꯕꯤꯔꯝꯃꯣ. ꯉꯥꯟꯕꯅ ꯑꯃꯨꯛ, ꯃꯤꯁ, ꯚꯔꯥ ꯇꯤꯡꯗꯅꯕ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ. ꯇꯝꯐꯥꯗ ꯀꯕꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯪꯃꯁꯨ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ, ꯚꯔꯥ ꯇꯤꯡꯗꯅꯕ ꯍꯥꯏꯕꯤꯔꯒ. ꯑꯩꯈꯣꯏ ꯃꯤꯁꯁꯦ ꯇꯜꯂꯕ ꯀꯔꯤꯅꯣ? ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯇꯝꯐꯥ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯈꯣꯏ ꯃꯤꯁ ꯀꯥꯏꯅꯒ ꯁꯛꯁꯤꯒ ꯀꯔꯤ ꯋꯥꯈꯜꯗꯒ ꯍꯩꯖ ꯁꯥꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯇꯝꯐꯥ ꯃꯁꯥꯗ ꯍꯩꯗꯤ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯀꯕꯤꯇꯥꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯅꯝꯗꯅ ꯉꯥꯟꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈꯤ. ꯆꯤꯡꯈꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯏ. ꯉꯥꯟꯕꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯞꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯨꯝ ꯏꯟꯅꯔꯛꯏ. ꯉꯥꯟꯕ, ꯃꯤꯁ ꯍꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯀꯌꯥꯅꯣ? ꯁꯔ, 3ꯅꯤ. ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯀꯌꯥꯅꯣ? ꯅꯨꯄꯤ 2ꯅꯤ, ꯅꯨꯄꯥ 1. ꯑꯩꯅ ꯇꯣꯝꯕꯤꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯃꯤꯁꯁꯦ ꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯝꯃꯅꯤ. ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯔ, ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯤꯅ ꯍꯦꯟꯕꯅꯤ ꯊꯕꯛ ꯌꯥꯝꯕ. ꯀꯩꯅꯣ ꯃꯤꯗꯤ ꯑꯇꯣꯝꯕ ꯑꯇꯣꯝꯕꯤ ꯑꯣꯏꯖꯒꯦꯅ ꯍꯥꯏꯅꯔꯤ, ꯑꯗꯨꯒ ꯃꯤꯁꯇꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ. ꯁꯔ, ꯏꯁꯥꯒꯤ ꯏꯊꯧ ꯐꯥꯎꯕ ꯇꯧꯕ ꯐꯪꯗꯦ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯃꯌꯥꯝꯁꯤꯅ. ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯣ, ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯤꯗꯤ ꯁꯟ ꯃꯃꯩꯅꯦꯅ. ꯌꯥꯝ ꯆꯨꯝꯃꯤ ꯃꯤꯁ. ꯃꯤꯁꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯆꯥꯅꯔꯤ ꯄꯣꯠꯅꯤ. ꯑꯩꯁꯨ ꯑꯇꯣꯝꯕꯅꯤ. ꯃꯣꯏꯒꯤ ꯄꯥꯈꯣꯟꯗ ꯆꯠꯄꯗꯅꯦ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯊꯧꯒꯁꯦ ꯐꯖꯅ ꯇꯧꯕ ꯐꯪꯕꯖꯥꯠ ꯅꯠꯇꯦ. ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯁꯀꯤ ꯍꯦꯔꯣꯗꯨꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯉꯥꯟꯕꯅ ꯇꯝꯐꯥꯕꯨ ꯍꯦꯛ ꯍꯦꯛ ꯊꯤꯟꯕ ꯂꯧꯕ ꯂꯥꯛꯄ ꯃꯤꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ. ꯇꯝꯐꯥꯁꯨ, ꯀꯩꯅꯣꯗ ꯁꯔ, ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ, ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ. ꯉꯥꯟꯕ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏ. ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯈꯤ. ꯑꯗꯣ ꯃꯤꯁ, ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯗꯕ ꯂꯩꯀꯣ. ꯁꯔ, ꯀꯔꯤ ꯋꯥꯅꯣ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯥꯡ ꯆꯥꯗꯦ. ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯡꯗ ꯊꯧꯒꯠꯂꯛꯏ. ꯍꯩꯃꯥ, ꯁꯔ ꯆꯤꯡꯈꯩꯁꯦ ꯃꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯗ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯒꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯁꯔ ꯆꯤꯡꯈꯩꯁꯦ ꯐꯕꯗꯤ ꯌꯥꯝꯅ ꯐꯕ, ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯛꯄꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ. ꯁꯔ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕꯒꯤꯅꯤ. ꯉꯥꯟꯕ ꯋꯥꯈꯜꯗ, ꯃꯥꯒꯤꯁꯦ ꯁꯔꯗ ꯀꯔꯤꯅꯣꯃ ꯈꯟꯕ ꯃꯥꯜꯂꯤꯗ. ꯈꯪꯅꯤ ꯉꯁꯤꯒꯤꯗꯤ ꯅꯪ. ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯧꯏ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯤ. ꯌꯧꯕꯗꯤ ꯁꯨꯡꯌꯧ ꯌꯧꯗꯦ. ꯇꯝꯐꯥ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ. ꯉꯥꯟꯕꯁꯨ ꯀꯗꯔ ꯁꯥꯟꯅꯔꯛꯏ. ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯖꯤꯟꯅꯔꯛꯏ. ꯒꯥꯔꯤ ꯈꯥꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯒꯤ ꯃꯕꯨꯡꯁꯨ ꯂꯥꯛꯏ. ꯇꯝꯐꯥ ꯃꯆꯤꯟꯗ ꯇꯞꯅ, ꯍꯩꯃꯥ, ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ? ꯃꯥꯅꯤꯅꯦ. ꯇꯥꯃꯣ, ꯇꯥꯃꯣ, ꯑꯝꯇ ꯈꯥꯝꯃꯣ. ꯔꯣꯃꯦꯟꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ. ꯇꯝꯐꯥꯅ, ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ. ꯁꯔ, ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯏ. ꯑꯩ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯁꯔ. ꯉꯥꯟꯕ ꯊꯋꯥꯏ ꯆꯥꯛꯅ, ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯑꯩꯁꯨꯅꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ. ꯍꯣꯏ ꯁꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯟꯕ ꯇꯝꯐꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ, ꯑꯁ, ꯗꯥꯎꯗꯤ ꯄꯨꯝꯃꯤꯍꯦ ꯍꯥꯏꯔꯒ ꯂꯩꯍꯧꯏ. ꯔꯣꯃꯦꯟꯅ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯧꯖꯤꯛꯀꯤꯗꯨꯔꯣ? ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯌꯥꯝ ꯐꯕ ꯑꯣꯖꯥꯅꯤ. ꯇꯥꯃꯣ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯂꯥꯛꯃꯤꯟꯅꯕꯅꯤ. ꯃꯇꯨꯡꯗꯗꯤ ꯃꯣꯏꯅ ꯐꯅ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨꯅꯦ ꯌꯥꯕ ꯌꯥꯔꯣꯏꯀꯣ. ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ. ꯉꯁꯤꯗꯕꯨ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯇꯧꯕꯅꯤ. ꯃꯇꯨꯡꯗꯒꯤꯗꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ. ꯇꯝꯐꯥꯒꯤ ꯃꯕꯨꯡꯁꯨ ꯑꯗꯨꯝ ꯑꯌꯥꯕ ꯃꯤꯅꯤ. ꯃꯆꯜ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ, ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯌꯥꯗꯕꯗꯤ ꯅꯨꯄꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯀꯣꯏꯕ ꯂꯥꯡꯕ, ꯀꯣꯏꯆꯠ ꯆꯠꯄ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ, ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯕ, ꯃꯁꯤꯃꯨꯛ ꯄꯥꯝꯗꯕ ꯑꯅꯤꯁꯨꯗꯤ. ꯇꯝꯐꯥꯁꯨ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯕꯨꯡꯅ ꯆꯥꯛ ꯊꯤꯗꯣꯛꯄꯤꯗꯅ
ꯇꯝꯐꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯅꯪꯅꯦ ꯆꯥꯛꯇꯣ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯨꯀꯣ ꯑꯃꯨꯛ JCB ꯀꯧꯅꯅꯤ꯫ ꯃꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯗꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯨꯛꯁꯨ ꯃꯕꯨꯡ ꯂꯥꯛꯇꯕꯗꯒꯤ ꯉꯥꯟꯕꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ 4th ꯄꯦꯔꯦꯗ ꯂꯣꯏꯔꯒ ꯇꯤꯆꯔꯁ ꯗꯦꯗ ꯇꯧꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯆꯤꯡꯈꯩ ꯑꯣꯖꯥ ꯃꯌꯥꯝꯗ꯫ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯤꯕꯁꯦ ꯑꯣꯖꯥ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯉꯥꯟꯕꯁꯨ ꯁꯔ, ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯍꯩꯅꯔꯕꯅꯤ꯫ ꯁꯔ, ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯨꯒꯗꯕ ꯍꯥꯏꯕꯕꯨ ꯁ꯭ꯇꯦꯖ ꯁꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯨꯒꯗꯕ ꯈꯛꯇ ꯉꯥꯏꯔꯤ꯫ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯉꯥꯟꯕ ꯇꯝꯐꯥ ꯑꯃꯗꯤ ꯀꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤꯁ, ꯁꯤꯒꯤ ꯏꯁꯩꯁꯤ ꯌꯦꯡꯉꯨ, ꯌꯥꯝ ꯐꯖꯕꯅꯤ꯫ ꯉꯥꯟꯕꯅ ꯍꯥꯏꯔꯤꯕ ꯏꯁꯩꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥ ꯁꯔ, ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯔ ꯁꯛꯎꯗꯅ꯫ ꯑꯩꯅ ꯁꯛꯂꯨꯔꯗꯤ ꯐꯖꯔꯤꯕ ꯏꯁꯩ ꯃꯌꯦꯛ ꯁꯨꯔꯁꯤꯒ ꯑꯩꯒꯤ ꯚꯣꯀꯦꯜꯁꯤꯒ ꯃꯤꯅ ꯈꯣꯡꯎꯞ ꯅꯨꯡ ꯂꯪꯁꯤꯜꯂꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯡ ꯈꯣꯡꯎꯞ ꯂꯪꯁꯤꯜꯂꯛꯂꯕꯁꯨ ꯑꯩꯅ ꯉꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ꯫ ꯑꯗꯣ ꯃꯤꯁ, ꯐꯥꯒꯤ ꯅꯠꯇꯦ, ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯃꯨꯛꯇ ꯁꯛꯄꯤꯌꯨ꯫ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯔ, ꯑꯩ ꯇꯜꯂꯤ꯫ ꯃꯤꯁ, ꯇꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯤꯁꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ, ꯆꯨꯝꯅ ꯁꯨꯝ ꯁ꯭ꯇꯥꯐ ꯃꯁꯦꯟ ꯑꯣꯏꯕꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯕꯤꯇꯥꯅ ꯑꯃꯨꯛ ꯍꯣꯏꯗ ꯇꯝꯐꯥ, ꯅꯪꯁꯨ ꯑꯃ ꯁꯛꯇꯣꯛꯎ ꯀꯩꯅꯣ꯫ ꯇꯜꯂꯤꯗ, ꯏꯀꯥꯏꯌꯦ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯑꯍꯥꯟꯕꯅꯤ, ꯑꯃꯇꯪ ꯁꯛꯄꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ? ꯇꯝꯐꯥꯅ ꯀꯕꯤꯇꯥꯗ ꯃꯈꯨꯠꯅ ꯁꯦꯠ ꯂꯥꯎꯅ ꯇꯞꯅ ꯐꯨꯔꯒ ꯅꯪꯁꯤꯗꯤꯕ꯫ ꯉꯥꯟꯕꯅ ꯑꯃꯨꯛ ꯃꯤꯁ, ꯇꯟꯕ ꯌꯥꯔꯣꯏꯀꯣ, ꯑꯃꯗꯤ ꯁꯛꯀꯗꯕꯅꯤꯀꯣ꯫ ꯉꯥꯟꯕ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥ ꯏꯁꯩ ꯑꯃ ꯁꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯇꯝꯐꯥ ꯌꯦꯡꯕꯗ ꯃꯃꯤꯠ ꯀꯨꯞꯇꯦ꯫ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ꯫ ꯇꯝꯐꯥꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯆꯤꯡꯈꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯈꯩꯅ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯒ ꯇꯝꯐꯥꯅ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯂꯧꯍꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯁ꯭ꯇꯦꯖ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ꯫ ꯇꯝꯐꯥ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥꯟꯕꯁꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯇꯝꯐꯥꯅ ꯀꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯅꯥꯛꯇꯨꯗ ꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯙꯛ ꯐꯝꯖꯜꯂꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯅꯛꯂꯞꯅ ꯃꯁꯥꯗ ꯆꯞꯊꯔꯒ ꯃꯤꯁ, ꯌꯦꯡꯉꯨꯇꯨ, ꯃꯤꯁꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯂꯧꯍꯧꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯁꯔ, ꯇꯜꯂꯤ, ꯊꯤ ꯌꯥꯝꯅ, ꯀꯛꯊꯠꯈ꯭ꯔꯣ꯫ ꯆꯠꯂꯣꯍꯦ, ꯃꯤꯅꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯝꯖꯍꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯀꯛꯄ ꯌꯥꯕ꯭ꯔꯣ? ꯃꯤ ꯑꯩꯗꯤ ꯆꯤꯞꯃꯦꯠꯇ ꯑꯞꯂꯣꯗ ꯇꯧꯒꯦ ꯈꯜꯂꯤꯉꯩꯁꯤꯗ꯫ ꯁꯔ, ꯂꯣꯏꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯁꯔ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯕꯤꯇꯥꯅ ꯑꯃꯨꯛ ꯆꯠꯂꯣꯍꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯅꯔꯤꯁꯤꯗꯤ꯫ ꯉꯥꯟꯕꯅ ꯑꯗꯣ ꯃꯤꯁ, ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯜꯐꯤ ꯑꯃꯇ ꯅꯝꯃꯤꯟꯅꯁꯤꯗꯅ꯫ ꯍꯟꯗꯛꯁꯨ ꯀꯕꯤꯇꯥꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯌꯥꯏꯌꯦ ꯁꯔ, ꯅꯝꯁꯦ꯫ ꯉꯥꯟꯕ ꯐꯣꯇꯣ ꯅꯝꯗꯧꯒꯤ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯄꯣꯁ ꯇꯧꯗꯨꯅ ꯂꯩ꯫ ꯀꯕꯤꯇꯥꯅ ꯇꯝꯐꯥꯒꯤ ꯂꯦꯡꯕꯥꯟꯗ ꯀꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯛꯏ꯫ ꯉꯥꯟꯕꯅ ꯀꯕꯤꯇꯥꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯒ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯃꯨꯛ ꯅꯝꯍꯜꯂꯤ꯫ ꯆꯤꯡꯈꯩꯗꯤ ꯐꯪꯁꯟ ꯑꯗꯨꯗ ꯐꯝꯅꯤꯡꯂꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩ꯫ ꯆꯤꯡꯈꯩ ꯇꯤꯆꯔꯁ ꯗꯦ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯇꯝꯐꯥꯒꯤ ꯋꯥꯈꯜꯗ ꯐꯤꯔꯣꯜꯒ ꯍꯣꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗꯕ ꯑꯩꯁꯦ ꯅꯍꯥꯛꯅ ꯈꯪꯍꯟꯕꯤꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯉꯥꯟꯕ, ꯀꯕꯤꯇꯥ, ꯇꯝꯐꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯐꯩ, ꯈꯪꯒꯅꯤ, ꯍꯌꯦꯡꯃꯛ ꯑꯩ ꯇꯝꯐꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯀꯅꯤꯕ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯄꯥ ꯅꯠꯇ꯭ꯔꯦꯗꯅ꯫ ꯆꯤꯡꯈꯩꯒꯤ ꯀꯥꯗ ꯄꯇꯤꯁꯨ ꯆꯪꯂꯛꯏ꯫ ꯅꯪꯕꯨ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯤꯡꯈꯩ ꯇꯥꯗꯦ, ꯃꯣꯟꯗ꯭ꯔꯪ ꯑꯃꯗꯅꯤ꯫ ꯄꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ
ꯑꯩꯃ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯅꯥꯄꯤꯗꯣ ꯍꯣꯡꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯆꯤꯡꯈꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯍꯣꯏ ꯍꯣꯡꯗꯣꯏꯅꯦ ꯋꯥꯏꯌꯦꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕꯅꯤ ꯌꯥꯗ꯭ꯔꯕꯣ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯅꯥꯄꯤꯗꯣ ꯍꯣꯡꯗꯣꯛꯂꯒ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯎꯗꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯆꯥꯛ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯑꯩꯅꯅꯦ ꯏꯆꯥꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯀꯅꯤ ꯈꯪꯗꯅꯅꯦ ꯆꯥꯛꯇꯣ ꯁꯥꯜꯂꯒ ꯊꯝꯕꯤꯔꯝꯂꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯆꯤꯡꯈꯩ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯍꯦꯔꯤꯁꯟꯗ ꯐꯣꯟ ꯇꯧꯏ ꯍꯦꯔꯤꯁꯟ ꯍꯜꯂꯣ ꯏꯃꯥ ꯑꯃꯨꯛ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ ꯆꯤꯡꯈꯩ ꯋꯥꯗꯤ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯕꯅ ꯍꯥꯜꯂꯤ ꯅꯪꯁꯨ ꯑꯩꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯧꯔꯛꯄ ꯃꯥꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯟꯗꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯗ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤ ꯑꯝꯇ ꯏꯕꯥꯅꯤ ꯁꯥꯟꯅꯁꯤ ꯑꯝꯇ ꯂꯥꯛꯑꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯧꯔꯤꯕꯣ ꯅꯪꯅ ꯅꯇꯨ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥꯁꯨꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯍꯥꯟꯅꯅꯦ ꯊꯤꯅꯕ ꯍꯣꯠꯅꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯐꯔꯤꯌꯦ ꯅꯈꯣꯏꯒꯤꯗꯤꯅꯦ ꯅꯃꯥꯅꯆꯥ ꯅꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯅꯀꯣꯛꯇꯣ ꯈꯔ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤꯅꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯅꯨꯔꯒ ꯂꯩꯅꯔꯤ ꯃꯌꯥꯝꯁꯦ ꯍꯣꯏꯕ ꯌꯥꯔꯦꯕ ꯑꯩꯈꯣꯏꯗꯝꯇ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯍꯥꯞꯄꯒꯦ ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯝꯗꯣꯏꯅꯣ ꯑꯩꯗꯤꯅꯦ ꯍꯥꯎꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯏꯔꯣꯟꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯀꯥ ꯍꯥꯏꯖꯤꯜꯂꯦ ꯆꯠꯂꯣꯍꯦ ꯑꯥꯗ ꯃꯥꯅ ꯆꯥꯅꯤꯡꯕꯒꯤꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯍꯣꯏ ꯌꯥꯔꯦꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯀꯣꯛ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯦꯀꯣ ꯆꯤꯡꯈꯩ ꯐꯣꯟꯗꯣ ꯐꯠ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯑꯇꯩ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯒꯗꯨ ꯁꯨꯇꯤ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯁꯥꯏ ꯂꯧꯔꯛꯄ ꯇꯝꯐꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯍꯟꯖꯤꯟ ꯌꯦꯡꯂꯒ ꯂꯩ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯄꯇꯤꯅ ꯍꯩ ꯕꯨꯡꯉꯣ ꯍꯩꯃꯥ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯅ ꯀꯧꯕꯒꯁꯦ ꯃꯅꯥ ꯃꯊꯨꯟꯗꯒ ꯇꯥꯗꯦꯕꯝꯁꯦ ꯍꯣꯏ ꯕꯨꯡꯉꯣ ꯆꯤꯡꯈꯩ ꯚꯤꯗꯤꯑꯣ ꯑꯗꯨ ꯐꯠ ꯃꯨꯠꯊꯠꯂꯒ ꯍꯣ ꯀꯔꯤꯅꯣ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯇꯞꯅ ꯑꯗꯨꯝ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯇꯞꯅ ꯀꯧꯕꯗꯅꯦ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯒꯤ ꯀꯟꯅ ꯀꯧꯗ ꯌꯥꯗꯅ ꯀꯧꯔꯤꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯗꯨꯀꯥꯟꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨ ꯂꯥꯛꯑꯣ ꯉꯥꯔꯤꯁꯨ ꯂꯩꯇꯦ ꯊꯥꯎꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯂꯩꯔꯨꯒꯦ ꯍꯩ ꯁꯠ ꯂꯥꯛꯎꯀꯣ ꯆꯤꯡꯈꯩ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯇꯣ ꯂꯩꯕ ꯂꯣꯏꯔꯒ ꯍꯦꯔꯤꯁꯟ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯆꯤꯡꯈꯩ ꯅꯪ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯃꯨ ꯑꯩꯅꯦ ꯁꯤꯝꯇ ꯄꯤꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯃꯥ ꯍꯦꯔꯤꯁꯟꯒꯤ ꯆꯥ ꯍꯥꯞꯄꯨꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯦꯔꯤꯁꯟ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯊꯨꯠ ꯂꯥꯎꯕ ꯋꯥ ꯑꯃꯒꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯊꯣꯛꯎ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯗꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯚꯥꯏ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯗ ꯑꯗꯨꯗꯗꯤ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯨꯄꯥꯗꯨ ꯊꯣꯛ ꯅꯃꯥꯏꯗꯨ ꯀꯜꯂꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯧꯗꯣꯡꯒꯤ ꯃꯃꯥꯏ ꯄꯥꯜꯂꯁꯤꯔꯥ ꯍꯣ ꯍꯧꯗꯣꯡꯒꯤ ꯃꯃꯥꯏ ꯄꯥꯟꯒꯦꯔꯥ ꯍꯨꯏꯒꯤ ꯃꯃꯥꯏ ꯄꯥꯟꯒꯦꯔꯥ ꯅꯪꯅ ꯄꯥꯅꯤꯡꯕ ꯑꯃ ꯄꯥꯜꯂꯨ ꯑꯣꯛꯀꯤ ꯃꯃꯥꯏ ꯄꯥꯟꯒꯦꯁꯨ ꯄꯥꯜꯂꯨ ꯑꯁ ꯑꯩꯅꯦ ꯁꯨꯝ ꯇꯟꯁꯤꯜꯂꯦꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯁꯤꯜꯂꯛꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯥꯇ꯭ꯔ ꯇꯥꯛꯄ ꯐꯨꯕ ꯆꯩꯕ ꯉꯥꯡꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯔꯤꯁꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒ ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯅꯣꯡꯃ ꯐꯖꯅ ꯑꯩ ꯇꯥꯛꯄꯤꯒꯦ ꯑꯗꯣ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯑꯣꯏꯔꯕꯁꯨꯅꯦ ꯈꯔꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯖꯤꯜꯂꯨ ꯂꯣꯏꯔꯦ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯈꯤ ꯇꯥꯔꯦꯅꯦ ꯍꯣ ꯇꯧꯗ꯭ꯔꯗꯤꯅꯦ ꯅꯪꯗꯤ ꯑꯗꯨꯝ ꯄꯪꯂꯒ ꯂꯩꯈꯤꯗꯧꯔꯤ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯏ ꯅꯃꯥꯗꯅꯦ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯌꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄꯇꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯏ ꯆꯤꯡꯈꯩ ꯑꯃꯗꯤ ꯍꯦꯔꯤꯁꯟꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯃꯤꯟꯅꯈꯤ ꯄꯇꯤ ꯍꯩꯃꯥ ꯍꯦꯔꯤꯁꯟ ꯏꯃꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯣꯏ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯒꯤꯅꯦ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯂꯩꯇ꯭ꯔꯒꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯇꯦꯗꯣ ꯏꯃꯥ ꯈꯪꯅꯤꯡꯉꯤ ꯏꯃꯥ ꯑꯃꯕꯨꯗꯤ ꯂꯩ ꯍꯦꯔꯤꯁꯟꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯏꯃꯥ ꯏꯟꯁꯥꯡ ꯂꯩꯍꯧꯗ꯭ꯔꯕꯣ ꯍꯩ ꯀꯔꯤꯅꯣ
ꯅꯃꯥꯡꯗꯨꯗ ꯌꯦꯟꯁꯥꯡ ꯄꯤꯛꯊꯅ ꯌꯥꯎꯔꯤꯕ ꯇꯦꯡꯀꯣꯠ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯎꯗ꯭ꯔꯕꯣ? ꯁꯤꯗꯤ ꯃꯥ ꯀꯣꯟꯅꯔꯣꯏꯅ ꯇꯧꯕꯅꯤ. ꯍꯣꯏ ꯏꯆꯥꯅꯅꯦ ꯑꯣꯛꯇ꯭ꯔꯤ ꯃꯈꯩ ꯏꯃꯥꯅ ꯍꯥꯄꯛꯀꯅꯤ. ꯍꯧꯒꯠꯄ ꯂꯦꯡꯕ ꯉꯝꯗ ꯃꯈꯩ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯎ. ꯏꯕꯨꯡꯉꯣ ꯍꯦꯔꯤꯁꯟ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒꯗꯥꯁꯦ ꯑꯁꯤꯗ ꯍꯥꯏꯕꯗꯗꯤ ꯀꯥꯟꯅꯗꯦ. ꯍꯥꯏꯔꯛꯑꯣ ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ. ꯍꯦꯔꯤꯁꯟ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯤꯡꯈꯩꯅ ꯈꯨꯠꯆꯞꯄꯤꯅ ꯆꯞꯂꯛꯏ. ꯍꯦꯔꯤꯁꯟꯁꯨ ꯑꯁ ꯑꯌꯣꯃ! ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯀꯩꯁꯨ ꯇꯧꯗꯦ ꯃꯥ. ꯀꯥꯡꯅꯔ ꯀꯛꯆꯤꯡꯅꯔ ꯈꯪꯗꯕ ꯑꯃꯅ ꯆꯤꯛꯂꯛꯄ. ꯑꯁ ꯅꯥꯗꯤ ꯅꯥꯍꯦ. ꯆꯤꯡꯈꯩ ꯅꯥꯕꯅꯤ. ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯥꯔꯛꯈꯤꯅꯤ. ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯁꯤꯜꯂꯨ. ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯗꯅ. ꯆꯤꯡꯈꯩꯒ ꯍꯦꯔꯤꯁꯟꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔꯒ ꯆꯤꯡꯈꯩꯅ ꯅꯪꯅ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯏꯃꯥꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ ꯐꯪꯈꯤꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯒꯦ ꯇꯧꯔꯒ ꯅꯪꯅ ꯍꯦꯛ ꯍꯥꯏꯍꯟꯗ꯭ꯔꯦꯗꯅ. ꯁꯣꯝꯗꯁꯨ ꯉꯥꯟꯕꯒ ꯇꯝꯐꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ. ꯉꯥꯟꯕ: ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯇ꯭ꯌꯨꯕꯃꯦꯠꯇ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕꯅꯤ, ꯑꯝꯇ ꯌꯦꯡꯉꯨ. ꯁꯥꯔ, ꯇꯜꯂꯦ, ꯑꯃꯨꯛꯇ ꯀꯛꯊꯠꯂꯣ. ꯀꯛꯄ ꯌꯥꯗꯦ. ꯃꯤ ꯑꯩꯅ ꯀꯔꯤꯅꯣꯃ ꯈꯜꯂꯒ ꯊꯥꯒꯠꯂꯤꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯐꯕꯤꯗꯁꯨ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ. ꯑꯁ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯌꯥꯝꯅ ꯐꯖꯩ. ꯏꯁꯩꯁꯤꯁꯨ ꯐꯖꯩꯌꯦꯅꯅꯦ ꯍꯥꯏꯔꯛꯄꯗ ꯂꯣꯏꯔꯦ. ꯑꯗꯣ ꯑꯩ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯁꯥꯎꯔꯣꯏ. ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ. ꯁꯥꯎꯔꯗꯤ? ꯁꯥꯎꯔꯣꯏ ꯍꯥꯏꯕ. ꯑꯗꯨꯗꯤ ꯍꯥꯏꯔꯒꯦꯀꯣ. ꯍꯣꯏ. ꯉꯁꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯨꯃꯥꯡꯃꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗꯕꯗꯨꯗ ꯅꯪꯁꯦ ꯑꯩꯒꯤ... ꯍꯩꯃꯥ, ꯀꯣꯛ ꯍꯥꯏꯔꯛꯑꯣꯗꯅ. ꯉꯥꯟꯕ ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯗꯣ ꯉꯝꯗꯕꯗꯒꯤ ꯍꯥꯏꯔꯒ ꯌꯥꯎꯅ ꯍꯥꯏꯗꯣꯔꯛꯏ. ꯍꯣ, ꯅꯪꯁꯦ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦꯕ. ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯃꯤꯁ, ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯁꯥꯎꯔꯤꯔꯣ? ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯅ. ꯐꯔꯦꯁꯦ, ꯑꯩ ꯂꯥꯜꯂꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ. ꯑꯩ ꯂꯥꯟꯖꯔꯦ. ꯁꯣꯝꯗꯅ ꯉꯥꯟꯕ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯟꯅ ꯅꯣꯛꯂꯤ. ꯇꯝꯐꯥ ꯇꯞꯅ: ꯍꯣꯏ ꯐꯔꯦ, ꯄꯣꯊꯥꯖꯔꯣꯀꯣ ꯑꯗꯨꯗꯤ. ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯉꯥꯟꯕ ꯁꯣꯟꯊꯥꯡꯅꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ. ꯇꯝꯐꯥ ꯉꯥꯟꯕꯅ ꯀꯔꯤꯅꯣꯃ ꯍꯥꯏꯈꯤꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗꯕꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯅ ꯍꯪꯕꯗ ꯉꯥꯟꯕꯅ ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯟꯈꯤ. ꯇꯝꯐꯥ ꯋꯥꯈꯜꯗ, ꯍꯧꯖꯤꯛ ꯁꯥꯔꯅ ꯀꯔꯤꯅꯣ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯣ? ꯈꯪꯖꯄꯣꯟꯇꯦꯗ. ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝꯅ ꯇꯝꯐꯥ ꯇꯨꯝꯊꯈꯤ. ꯅꯣꯡꯉꯥꯟꯕꯗꯅꯤ ꯁ꯭ꯀꯨꯜꯗ ꯀꯣꯏꯕ ꯆꯠꯄꯒꯤ ꯕ꯭ꯔꯦꯛ ꯃꯅꯨꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ. ꯉꯥꯟꯕ: ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯑꯣꯏꯔꯕꯗꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ. ꯉꯥꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯀꯕꯤꯇꯥꯁꯨ ꯍꯣꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. ꯑꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯗꯦꯠ ꯐꯤꯛꯁ ꯇꯧꯁꯤꯒꯦ? ꯁꯥꯔ ꯆꯤꯡꯈꯩ, ꯑꯃꯨꯛꯇ ꯍꯥꯏꯔꯧꯗꯅ. ꯍꯟꯗꯛꯇꯤ ꯑꯩꯗꯤ ꯌꯥꯎꯔꯣꯏꯒꯦ. ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯁꯥꯔ, ꯌꯥꯔꯣꯏꯀꯣ. ꯃꯌꯥꯝ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯍꯟꯗꯛꯇꯤ ꯑꯣꯖా ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯃ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ. ꯄꯨꯜꯂꯕꯗꯤ ꯄꯨꯟꯅ ꯆꯠꯁꯤ. ꯉꯥꯟꯕ: ꯐꯔꯦ, ꯑꯗꯣ ꯗꯦꯠ ꯐꯤꯛꯁꯇꯣ ꯂꯦꯞꯂꯁꯤ. ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯇꯥꯡ 10 ꯆꯠꯂꯁꯤ. ꯌꯥꯅꯔꯕꯣ ꯃꯌꯥꯝ? ꯆꯤꯡꯈꯩ: ꯃꯌꯥꯝ ꯁꯥꯎꯔꯅꯨ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ. ꯆꯤꯡꯈꯩꯅ ꯆꯠꯄ ꯌꯥꯎꯔꯣꯏꯒꯦ ꯍꯥꯏꯕꯗꯨꯗ ꯇꯝꯐꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯃꯤꯠꯇꯣ ꯆꯤꯡꯈꯩꯗ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯋꯥ ꯀꯌꯥ ꯉꯥꯡꯂꯤ. ꯇꯝꯐꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ: ꯁꯥꯔ, ꯗꯦꯠ 10ꯗꯨꯗꯤ ꯑꯩꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ. ꯉꯥꯟꯕ ꯇꯝꯐꯥꯒꯤ ꯋꯥꯗꯣ ꯈꯪꯅ ꯃꯤꯁ, ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕ. ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯔꯒ: ꯁꯦꯁ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯎꯅꯒꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯕꯤꯇꯥ ꯁꯥꯎꯔꯞꯅ: ꯍꯩꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ? ꯀꯥꯔꯟ ꯇꯥꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤ. ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯅꯤ. ꯉꯥꯟꯕ: ꯃꯤꯁ, ꯃꯤ ꯁꯣꯏꯕ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ. ꯍꯣ, ꯑꯗꯣ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕ. ꯃꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯑꯃꯠꯇ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ. ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ
ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯃꯥꯟꯅꯕꯁꯤꯡꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯩꯕ ꯖꯥꯠꯂꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯑꯩꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗꯨꯗ ꯇꯧꯔꯤ ꯖꯥꯠꯂꯥ? ꯆꯤꯡꯈꯩꯗ ꯀꯕꯤꯇꯥꯅ ꯁꯥꯔ ꯆꯤꯡꯈꯩ ꯀꯩꯗꯧꯔꯦ? ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯆꯠꯇꯕ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯁꯥꯔꯅ ꯏꯃꯥꯗꯣ ꯌꯨꯝꯗ ꯃꯊꯟꯇ ꯊꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯥꯗꯣ ꯄꯨꯔꯛꯑꯣ, ꯇꯜꯂꯒꯅ ꯊꯅꯝꯃꯨ. ꯍꯟꯗꯛꯀꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯠꯂꯁꯦ. ꯑꯗꯨꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯦ. ꯑꯦ, ꯑꯗꯨꯗꯅ ꯏꯃꯥꯗꯣ ꯌꯨꯝꯗ ꯃꯇꯣꯟꯗ ꯊꯅꯝꯕ ꯌꯥꯔꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯁꯥꯔ, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯍꯧꯖꯤꯛ ꯆꯠꯂꯁꯨ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯆꯠꯂꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯆꯤꯡꯈꯩ ꯋꯥꯈꯜꯗ ꯆꯠꯂꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯇꯝꯐꯥ, ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯌꯥꯎꯖꯔꯔꯣꯏꯒꯦ. ꯃꯊꯪꯒꯤ ꯆꯠꯄꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯖꯒꯦ. ꯋꯥꯔꯧꯕꯤꯅꯣ. ꯍꯣ ꯐꯔꯦ ꯐꯔꯦ, ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯔꯒꯗꯤꯅꯦ ꯌꯥꯎꯕꯤꯔꯨꯔꯅꯨ. ꯑꯗꯣ ꯁꯥꯔ ꯆꯤꯡꯈꯩꯗꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ. ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇꯦ. ꯐꯔꯦ, ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯥꯎꯔꯒꯦ. ꯆꯤꯡꯈꯩꯅ ꯌꯥꯎꯔꯒꯦ ꯍꯥꯏꯕꯗꯨꯗ ꯇꯝꯐꯥꯁꯨ ꯌꯥꯎꯅꯤꯡꯂꯛꯏ. ꯑꯗꯨꯕꯨ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯥꯎꯔꯒꯦ ꯍꯥꯏꯔꯨꯗꯣꯏꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ. ꯑꯃꯨꯛꯇꯪꯒ ꯌꯥꯎ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯉꯥꯟꯕꯗꯤ ꯇꯝꯐꯥ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯌꯥꯎ ꯍꯥꯏꯔꯛꯏ. ꯇꯝꯐꯥ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯌꯥꯝꯗ ꯐꯖꯕꯤ ꯂꯣꯟꯗ ꯍꯣꯏ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ. ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯄꯩꯁꯥ ꯀꯌꯥ ꯈꯥꯏꯁꯤꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯟꯅꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ. ꯅꯣꯡꯃ ꯇꯝꯐꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯀꯨꯊꯤ ꯌꯦꯡꯂꯨꯏ. ꯃꯗꯨꯗ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯗ꯭ꯔꯤꯉꯩꯗ ꯄꯥꯟꯖꯤꯅ ꯆꯤꯟꯅ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯍꯟꯗꯛꯇꯤꯅꯦ ꯀꯔꯃ ꯌꯨꯛꯇꯥꯏꯌꯦꯅ ꯍꯥꯏ. ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯑꯍꯜ ꯑꯃꯅꯤ ꯇꯧꯔꯒ ꯂꯥ ꯇꯥꯎꯑꯣꯅ ꯍꯥꯏꯔꯛꯏ. ꯁꯤ ꯆꯦꯁꯤꯗꯅꯦ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯆꯧꯕꯤꯌꯦ, ꯅꯪ ꯑꯃꯨꯛꯇ ꯄꯥꯔꯛꯎ. ꯃꯃꯥ ꯁꯤꯂꯥꯅ ꯄꯤꯔꯛꯂꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯂꯤꯂꯤꯅ ꯄꯥꯕ ꯍꯧꯔꯛꯏ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯟꯖꯤꯅ ꯌꯨꯝꯕꯥꯟ ꯕꯦꯔꯥ ꯂꯩ. ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕꯗ ꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯎ. ꯑꯁ, ꯑꯩꯈꯣꯏ ꯇꯝꯐꯥꯒꯤ ꯀꯨꯊꯤꯁꯤꯕꯨ ꯍꯦꯛ ꯌꯦꯡꯂꯨꯔꯕ ꯄꯥꯟꯖꯤꯅꯅꯦ ꯌꯨꯝꯕꯥꯟ ꯕꯦꯔꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯒ ꯅꯨꯄꯥꯅ ꯐꯥꯒꯅꯤ, ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯁꯤꯃꯒ. ꯃꯃꯥ ꯁꯤꯂꯥꯅ ꯑꯃꯨꯛ ꯃꯤꯁꯨꯅꯦ ꯆꯦꯗꯣ ꯍꯣꯠꯄꯗꯨꯗ ꯇꯥꯕꯗꯣ ꯃꯗꯨꯗ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯍꯣꯏ ꯏꯃꯥ, ꯑꯍꯩ ꯑꯄꯥ ꯁꯥꯔꯨꯕꯩ ꯋꯥ ꯅꯠꯇꯦꯗ. ꯁꯤ ꯑꯝꯇ ꯌꯦꯡꯉꯨꯁꯦ, ꯑꯩꯈꯣꯏ ꯇꯝꯐꯥꯒꯤ ꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯈꯨꯗꯥꯡ